ꯑꯍꯥꯟꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯌꯦꯛ ꯊꯣꯛꯄ ꯊꯕꯛ ꯈꯔ ꯇꯧꯔꯝꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ ꯑꯩꯆ ꯁꯩꯇ꯭ꯔꯕꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ MP ꯃꯁꯥ ꯈꯪꯗꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯂꯣꯏꯅꯅ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯂꯕꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯇꯁ ꯈꯪꯒꯗꯕꯅꯤ ꯋꯥꯐꯝ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯃꯇꯥꯡꯗ ꯂꯣꯛ ꯁꯚꯥꯒꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯗ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯑꯣꯏꯅ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯥꯔꯆ 13ꯒꯤ ꯀ꯭ꯋꯦꯁꯟ ꯂꯤꯛꯀꯤ 13 ꯁꯨꯕꯗ ꯌꯥꯎꯔꯝꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅ ꯐꯥꯏꯅꯦꯜ ꯂꯤꯁꯠ ꯂꯧꯊꯣꯔꯛꯄꯗ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯣꯛ ꯁꯚꯥꯒꯤ ꯁ꯭ꯄꯤꯀꯔꯗ ꯋꯥꯀꯠꯈ꯭ꯔꯤ MP ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯑꯃꯗ ꯍꯥꯏ ꯑꯩꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯂꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯁ꯭ꯇꯦꯇꯁ ꯈꯪꯒꯗꯕꯅꯤ ꯕꯤꯃꯣꯜꯅ ꯍꯥꯏ ꯃꯥꯔꯆ 13ꯒꯤ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟꯒꯤ ꯂꯤꯁꯇ ꯁꯦꯔꯤꯌꯜ ꯅꯝꯕꯔ 13 ꯌꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯂꯤꯁꯠ ꯑꯗꯨ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ ꯂꯧꯊꯣꯔꯛꯈꯤ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯔꯨꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯖꯩ ꯊꯧꯑꯣꯡ ꯑꯗꯨ ꯏꯂꯦꯛꯇꯦꯗ MP ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯍꯛ ꯑꯃꯗꯤ ꯊꯧꯗꯥꯡ ꯑꯗꯨꯕꯨ ꯅꯝꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ MP ꯑꯃꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯑꯃꯗꯤ ꯊꯧꯗꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯛ ꯁꯚꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯗ ꯃꯥꯔꯆ 6ꯇ ꯆꯤꯊꯤ ꯑꯃ ꯏꯕꯒ ꯂꯣꯏꯅꯅ ꯁꯦꯡꯗꯣꯔꯛꯅꯕ ꯈꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ 0 ꯑꯋꯥꯔ ꯑꯩꯅ ꯄꯨꯈꯠꯇꯨꯅ ꯁ꯭ꯄꯤꯀꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ ꯃꯇꯨꯡꯗ ꯂꯣꯛ ꯁꯚꯥꯒꯤ ꯀꯁꯇꯗꯤꯌꯟꯁ ꯑꯣꯏꯔꯤꯕ ꯁ꯭ꯄꯤꯀꯔꯒ ꯎꯅꯗꯨꯅ ꯈꯟꯅꯈꯤ ꯁ꯭ꯄꯤꯀꯔꯅ ꯈꯪꯍꯜꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯆꯌꯣꯜꯗ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯕꯤꯃꯣꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯂꯕ ꯏꯁꯨꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯁ꯭ꯇꯦꯠ ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯃꯗꯨꯅ ꯑꯣꯏꯍꯜꯂꯛꯄ ꯐꯜ ꯑꯗꯨ ꯈꯪꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯏꯁꯨꯗ BJP ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯄꯨ ꯀꯥꯡꯖꯩꯕꯨ ꯑꯣꯟꯊꯣꯛꯂꯤ BJP ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯄꯨ ꯀꯥꯡꯖꯩꯕꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯏꯁꯨꯕꯨ ꯃꯁꯥꯟꯅꯕꯒꯨꯝ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ RP ꯑꯊꯋꯥꯂꯦ ꯗꯤꯜꯂꯤ ꯌꯨꯠ ꯋꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯔꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯗꯤꯜꯂꯤꯒꯤ ꯄꯇꯦꯜ ꯆꯦꯁꯇ ꯂꯩꯕ RP ꯑꯊꯋꯥꯂꯦ ꯌꯨꯠ ꯋꯤꯡꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯕꯣꯔꯤꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯒꯅꯤ ꯍꯥꯏꯈ꯭ꯔꯒ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯂꯩꯉꯥꯛꯂꯦ ꯍꯥꯏꯔꯒꯁꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇ꯭ꯌꯨꯔꯤꯁꯁꯤꯡꯗ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯜꯂꯤ ꯌꯨꯠ ꯋꯤꯡꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯩꯁ꯭ꯔꯝ ꯂꯝꯉꯥꯟꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯄꯨꯊꯣꯛꯇꯨꯅ BJP ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯃꯔꯣꯝꯗꯅ LSTV ꯑꯃꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTV ꯑꯃꯗꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯑꯅꯤꯅ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯍꯧꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯍꯌꯦꯡ ꯈꯣꯡꯕꯥꯟ ꯎꯐꯣꯡ ꯌꯨꯝꯐꯝ ꯁꯅꯥꯃꯍꯤ ꯂꯝꯕꯤꯗ ꯂꯩꯕ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯅꯧꯅ ꯏꯟꯁꯇꯣꯂꯦꯁꯟ ꯇꯧꯕ ꯀꯤꯂꯣꯋꯥꯠ 10ꯒꯤ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯁꯪꯒꯥꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯅꯕ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯥꯟꯇꯤꯀꯨꯃꯥꯔ LSTVꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯑꯦꯂꯥꯏꯁ ꯋꯥꯈꯜꯂꯝꯖꯤꯡꯕ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯃꯥꯂꯥꯡꯃꯩ ꯍꯤꯔꯥ ꯀꯕꯨꯏ LSTVꯒꯤ ꯁꯤꯅꯤꯌꯔ ꯕꯣꯔꯗ ꯃꯦꯝꯕꯔ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ LSTVꯒꯤ ꯃꯦꯝꯕꯔ ꯅꯃꯣꯏꯖꯝ ꯇꯣꯝꯕ LSTVꯒꯤ ꯀꯕꯨꯏ ꯂꯣꯏꯁꯪꯒꯤ ꯁꯪꯂꯥꯛꯄꯁꯨ ꯑꯣꯏꯔꯤꯕ ꯀꯕꯨꯏ ꯀꯁꯇꯃꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯥꯝꯁꯣꯟ ꯒꯥꯡꯃꯨꯃꯩ ꯀꯕꯨꯏ ꯑꯃꯗꯤ LSTVꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯁꯇꯥꯝ ꯁꯤꯕꯗꯇ ꯂꯨꯋꯥꯡ ꯁꯔꯨꯛ ꯌꯥꯈꯤ ꯔꯨꯐꯇꯣꯞ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯁꯪꯒꯥꯕꯒ ꯃꯔꯤ ꯂꯩꯅꯅ MSPDCLꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯍꯤꯖꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏ
Lainingthau Sanami Laisangda rooftop solar system installation torakpa asi atai temple board singna su tamjaningaini Prime Minister gi Suryagar Amuphat Visual Yojana gi makhada domestic consumer singna rooftop solar khilaga consumer oibadanatana mana puthokliba mai adu grid ta yonba yabi khudong chaba piri hairibi scheme sigi makhada consumer singna thagi thiramba research su handaba ngamlagani loinana khongthang asina state asigi sitmilon sauna kana piragani masigi matakta fossil fuel sizinaduna mai puthokpigi sang swantan ngamlagani loiba naiba malemgi resourcing sizinaduna mai puthokpigi muhutta loiba naidaba numit ki mangal gi puthokpu mai oine sizinaba tangai fadi masina tungi mirol gi damak environment kanmada sauna mating oiragana ki pana makhata na hai state asida lairiba consumer singna scheme asigi makhada rooftop solar khinbiduna consumer ama oibadana tana mai puthokpada saru yaminasi scheme asigi makhada piriba kanaba sing puna lauminasi ahanba hudopigi sel puthokpa ngamdrabasu nationalized bank amadigi loan lauduna hairiba rooftop solar khinbigi thaba asi arrive among the Tawiyagani Haikenasu, Paokhum Makatana Fundorkli. Tauramaduga Madi Lane LSTB member secretary Maisnam Sibadata Luang Hai, Nasilation Sita Pakhasariba Soko Torankia, Lebak Miamna, Lining Tau Sana Memid Imale Mirror, Sidabi the Katpira, Tareki, Senjasing Sinangam Sabani, Miamna Katpira Potereki, Senjasing LSTB, Yamna section Tungshin Jaraba Matung Tabakayasi, Bekatangam Zabane, Amarum Dana. Mataulay bihat pada siena basing mapunsi supakasum sanga thambigi serak piyu damendra thoksam ongbi mataulay bihat pada siena ba miyoy sing mapunsi supakasum sanga thambigi serak piyu haina laikhidrabi mataulay bi gi mabung singtham damendra na taksilakli wapam masi tha sigi hokiba saisa tareta singnanga oiba mawongda malom teraka pukri asawbadi gi asibaksang oina phangkibi thoksam ongbi mataulay bi gi mangani lehun tambagi thoronga mari leinana phongdokibani Ningsing bayabadi laikhidrabi mataulaybi sangangai maning lekai digi malo makhale kai da mayum panmani maki mapu roibi gi ming thoksam to makawi mataulaybi na ising taaduna leidam khiba phiba mamadi masada taram khiba dakpam singa duna misi edu kanaguma mi khara gi khut yorongani haibigi singnaba leibadigi nupi mayungi meke digi nupa mayungi meke da namal police station FIR amasul hauki basa nipan register tawkiba lekrabani Singtham Damendra na makata na phungtorakpada isa nupi na laikhidaba mawong sita singna nungaitaba pui kanaguma miyoy kharagi khut yarongani singnaba leibadagi nupa miyumgi miyoy singi matakta case ama thangatkiba leire masida mari leinaba singna laikhidrabigi thagi din pangthoktringay mamangda mara leibising serakpi haningi loinana misi esigi asuma wel puthokpada miyamna mating pangbiyu haipa wapam thangki amaromdana thadau NP Manipur amasung Mitai Alliance ki warep taram ulakli Manipur ing tapa purang na ba madi khunda minari ba purup singi marakta nungsi sana ba purang na ba hona ba puna thabak tawminna na ba thadau NP Manipur amasung Mitai Alliance ani ki marakta amatya na waro ama khuyek pinakre hari thadau Students Association TSA na thadorak pasyol amada wapam asi phongtokladuna purup ani ki marakta puna thabak tawminna na ba yana ki bu wapam adubu taram okpagaloina khongthang asina Manipur ing tapa madi purup singi marakta nungsi sana ba purang na ba hona ba asobo mating oiragana hari Amaromda thadau miyam gi hak amadi saktam kanna bohna bada thadau NP Manipur na lokholiba thabak singbu apena phungdokpa loina Mitai Alliance na purubasiga mating pinaba amadi wari sanabada ayaba pikibabu apena phungdorakli loina purup ani na puna thabak tawminna ba amatu ani gyana khiba sina Manipur puna kundaminari ba purup singi marakta hena nungsi sanaba ma puraklagani haibagi thajabasu mairoi lupasina thamakli loina thadau NP amasu Mitai Alliance ani na lokholakpa thabak TSA na angama mating pigin hena su phungdorakli Amaromdana Manipur tha sana sokpa uba phangbai hayang numidang sana sokpa lunar eclipse Manipur uroidabana mirumna roidaba oibana numit super laigi thabak thoram tawbada namungba leiti haina lainingthau sanami temple board ki khongjang lois kisirora manasu phungdorakli